Manipur News channel maikei मैम गेफम दमरो पाउसिंग पिजरी अहानबदा अरामबाई टेंगोल यूनिट 27 समरो की maikei खंजबमा हौजिक थोलिबा पाबिटेक मया लेकाइगी सेसम अब्दुल कदीर की मिहात चेनाबनी हाइबा मियोय कया लोगी मतुंग इन फखरे थोक्रब थौदो असिदा चेनाबनी हाइबा युमनाम हुइद्रोम मखा लेकाइगी मियोय खरा अमदी युमनाम हुइद्रोम द लेबा एटी यूनिट 27 QRT दा याव मियोय खरा पुलिस इन्वेस्टिगेशन की मतुंग इन फखी मखा तारकपदा QRT असिगी मियोय खरसु चेनाबदगी पुलिस दा सिलेंडर तहनखरे मखा ताना पुलिसना चथरकप इन्वेस्टिगेशन अमदी लोगी प्रोसीड्यूर लाखुदा अरामबाई टेंगोलना फुल कोऑपरेशन पिजगनी लमदम असिदा हिंगमिनारिबा मेते अमदी मेते पांगल इसिल इनाउ सिंगना इरांग असि मरीदा कम्युनल की ओइबा इरांग सगतपिदनबा अमदी ताहनबिदनबा अपील तौजरीबा कंट्रोल रूम अरामबाई टेंगोल यूनिट 27 छामुरो मखा ताबा पाव अमदा मेते ऑफिसर अमदा पुरकपा CO अमगी मायokta वखतकरे जम्मू एंड कश्मीर की राजौरीदा असिस्टेंट डिफेंस स्टेटस ऑफिसर ओइना थबक तौबा थियाम सुरजित सिंगादा खुथारी हाबिगदमकता याकैमापन सुबा इंजीनियर रेजिमेंट की कमांडिंग ऑफिसर कर्नल अंकुश चौधरी अमदी महाकी क्विक रेस्पोंडेंस टीम्स की मथकता FIR फाइल तौमिनबा वखतकरे डिफेंस मिनिस्ट्री की मखादा असिस्टेंट डिफेंस स्टेटस ऑफिसर ओइना राजौरी द थबक तौरिबा सुरजित हिरम असिगे मई लेना राजौरी पुलिस स्टेशन की स्टेशन हाउस ऑफिसर अइब चेरोल अमा पिसन की चेरोल अदुगी मतुंग इन जुन 23 अयुक पुंग 13 ताबदा कर्नल अंकुश चौधरीना खुलाई मतिक चाना पाइबा महाकी पर्सन खरग लेना लालगा लाइन ऑफ कंट्रोल द संबल खाबी थबक पाखतबा लेना मई लेना बोर्ड की प्रोसीडिंग द खुयेक पिननबा खंगलकी ता खुयेक पिबगी महुता ममुताना खनरगा मथौ ताबा थबक थोरमसिंग पाखतके हाइबदा कर्नल अदुना का हेम थोंग चथरकबनी हाइरी मखा ताबा पावमदा होंगकोंगदगी दिल्ली तमना पाइरकेबा इंडिया की बोइंग 1 टेक्निकल की असोइबा लेरे सिंगनबदगी ममाय लेदना होंगकोंगदा अमुक हलनख्रे ngasi होंगकोंगदगी दिल्ली तमना पाइरकेबा एयर इंडिया की बोइंग 787 ड्रीमलाइनर फ्लाइट AI 315 नुतकता पाइरिंगेदा टेक्निकल इशूदा असोइबा लेरे हाइना सिंगनबा लेबदगी ममाय लेरबा मतुंग होंगकोंग एयरपोर्ट अमुक ताखरे पावसिन हाई एयर इंडिया की बोइंग 787 ड्रीमलाइनर फ्लाइट AI 315 अदु इंडिया की लोकल टाइम द ngarang nungai matung pung 12 minute 30 ta matamda Delhi gi damak Hongkong dagi pairakibani ngasi nutil pung 12 minute 10 ta matamda Delhi da thunggadabani adu flight adu nuthuta pairingai da technical issue lekpadagi flight adu gi pilot ki command matung ina Hongkong da amuk halaktuna takibani matam adu da flight adu hojik check tabu thabak sathari hairi hojik pawi oina thodo adu gi matang da Air India gi makai dagi official oiba statement amata thokbo leitri adum oinamak flight adu tongkiba passengers sing amata kodongtiba thokiba leite hairi Ahmedabad tagi London tamna paigadaba Air Indians B787 aircraft flight number AI 171 kaikibagi thodokta flight adu tongkiba miyoi saniga nifuni gi manungda passenger amaka hingokiba amadi atopa miyoi kya ama sikibagi thodok thokiba namit marini gi matungda ngasi tholiba thodok asina Air India flight singda passengers in the Thazaba Tamaroidra Habagi on the Sinaba, Polakle Haidi, Panbayabadi, Hokiba Numazin with the Air India Delhi Dagi, Badodarat on the Pagada flight AI 819 landing Geargi, Asoiba Kara Lepodagi, IGI airport Kuduki in a landing Tokiba Lake Rabani. Makata Pama the TV Kanda Labor 80 Longzam Kabangasi, Pabuanuda, Pangabonasi. Pobite maya lekai da leba yang mana draba sesam Abdul Qadir ko mioi ama mangkibagi thodok tong phana senabani hariba mioi hariba hojik phawati bakhanda leba arambai tengkol gi mioi ni hariba yunam hoidro makha lekai dagi longjam khaba ko mioi ngasi manumita phangnana hotnasi haina arambai tengkol gi lusing purel purangam khumana ngasi ma ki social media thakalakwa post amada arambai tengkol gi tengkol singda khangan khare amaronda thodo asi mai lena ngarang security force na wangoi police station gi mangchanba thiam lesang khongdagi arambai tengkol gi mi hum phak re hairi thodo sing asigi natangda pausi asina phangwa pawgi matung ina tha asigi 13 gi numidangda wangoi police station gi manung chanba yunam hoidro makha lekai da miyam na huran ba ogani haina sinaba pawite maya lekai dagi sesam Abdul Qadir ko mi ama phaki parmi asinami adugi ahing ngai matung pung ani ta matamda eti ni haiba longjom khaba ko mi amada miyam na amuk sinakibani hairi asigi matungda longjom khaba da sinakiba sesam Abdul miyam ga draba miyoi ni haiba khangudagi longjom khaba na khudakta thadokre haina lekai miyam da phungtoki hairi adubu man thadokre hairi ba sesam Abdul Qadir thiba khangdabadagi ma ki
imung ununggi miwesing arambai tengol amadi miyam na makata na tibi tabak tasabadagi phangdabadagi longjong khabu uduk udugi maramda wa hangnanaba etina kayara kawbada lakpagi mahutta hauzik phawba lotuna laikre hairi jairak sida pawite maya likagi miyamna hauzik phawba tiba khangna leiriba sesam abdul qadar hairiba miwe asi mangkibaga longjong khabu mai lenaramba yai haina miyamna chinari masigi maramdi arambai tengol gi miwe hung marang security force ki kanguna pangoi police station manung sunba tiam aisang them area dagi phakre haiba lekai adagi phangwa paw amana hairi paw sin hai phakra miwe hum adu yumnam hundrom khunaya dagi huidrom somokanta singa Jumnam Huidrom Makha Likai Degi, Huidrom Deepak Singh Amadi, Yumnam Huidrom Kunyai Likai Degi, Tinguzam Ranjit Kawi Hairi. Makata pa Boeing Dreamliner Makata na pahandana ba lenga na khana bahukre, Imphal ka samnaramba Air India ki flight puna mohan na paira roy. Sahi kya isang sina Manipur ka lebak asigi ate atopo pham singa samnahanduna lakiba Air India ki flight puna arang dagi amhan na paira roy haina Tata Group na lakthokre. Air India bu salai riba Tata Group na social media platform da thagalakwa warol amada hai jun tarama dagi hauna Air India ki flight amata Imphal International Airport ta payaklaroi adum oinama awangnopoki mafam singa leba asigi atei atoba mafam kya ga makata na samnanaba thorang kya lokhat kigani Manipur hojik tholiba tho asiga Air India na lorok liba wari asiga karigumba hiram amata mai lenade mamang dagi Air India ki flight service tawada semdok sadok nabagi matang da huplok pho wari amagi matungina Imphal International Airport da amuhan na flight service tawdanaba thorang lokolokuni hairi Imphal International Airport da hiram masigi matang da sadok pasirol aman hai sanglaba sahi kya Imphal International Airport da service tawdana lamdam asigi miyoisingbu leba ki atei atopa mafam kya da chatok chasin tawada chauna mateng panglamugi damakta thakatwa tongtokli Air India na state asigi damakta lorama thodang sing matam punamakta nisingdana lehuragani haina su Imphal International Airport na social media thadur pachirol amana phungtorakli jairak sida Air India ki plane ama Ahmedabad Airport dagi London tamna painanaba thorang tawringaida pakalakpaga second khari manungda plane kaibi thodok tokra matungda Union Government na Boeing Dreamliner 787 nipan punamak service tawba lepanaba khana lenaba hokre haina report amana phungtorakli United States na saba Boeing makhal asi khudong thingai oirakli haina lobodagi Union Government na hairiba plane makhal asi makata na paiba lepanabagi thorang ama lokolakpani haina report asina phungtorakli Boeing 787 Dreamliner hairiba plane makhal asi tongan ba lebak singda hojiksu makata na adamak sizinari thawsabgi changchada kun hantabolena electrical system phaba amasung paithok paisin tawada kudong saba maram plane makhal asi malinge tongan ba lebak singna hojiksu makata na adamak chinabani Kwaidagi ihan hanbo oina kumja sol isingani ka 13 October 16 plane makhal asi Nippon Air Base na laikhibaga loina na Tokyo dagi Hong Kong phawba flight service toki hairi makha taba pawma daga khwegi iho laikhidraba singda sinta leptana hekal lekat tamba yaumina si The Great Zone Uprising Unit Day Observation Committee na sindana lakliba June 35 da pangthokadariba The Great Zone Uprising Unity Day gi thoramda kanglup phuruk punamana sinta lepiraga khwegi iho laikhidraba singi phawda hekal lekat tamba yaumina si haina Observation Committee na miyam da appeal torakli paw silena na sigi dimarwe paw pizab matang asilojere makata update kidamak miyam punang aminasi lena channel asibinu sibiduna like and subscribe to winamu